Film Forum Manipur के चेयरमैन खांगेंबम कुलेश्वर लेखिद्रे Film Forum के मेंबर सिंगना हिकत लेकत तमदुना इकाई खुमनब उतख्रे ngasi lamfel pat leiba Film Forum Manipur के ऑफिसता लेखिद्रबगी मफमदा हिकत लेकत तंबगा लोइनना अवाबा फोंगदोकपगी मिफम अमा पांगथोखि मिफम अदुदा मणिपुरी फिल्म के मसक नायरबा मियोय कया Film Forum के थौपुबा सिंग अमदे हाना थौपुरंबा कयासु सरुक याखे Saruk Yakiba Singh Aduna minute Amatumina Leptuna Awaba Fongdoke, Mifam Aduga Mari Lenana Film Forum Manipurgi Hanake Chairman Samjit Sabam Mongol Jauna Hai, Laikidraba Kangimbam Kuleshwarna Manipuri Film Chaukat Nabaki Damak Lauramba, Taudang Singh Ado Singh Tabaki Loiba Naira Roy. Mahakna Masagi Anabagi Doctor da Checkup Chatkadaba Numit Ado Fauba Film Forum Manipurgi meeting da Saruk Yarami. Asi yauna hotnaramba luchingba asina laikidaba asi Manipurgi mentionba ngamlaroidaba achauba mangjaba amani hainasu mahakna makhatana fongdokhi mana ngarang leitaba si meeting maksu masangam ngamda yaurami karai pogo mana dedicate torambage haibu masangam daba numit hospital da check up toru numit bo da sanga ma meeting si ma present torami masasing ngamda badigi meeting do patringe da ma yumda thinjani adugi nunga lagani mata wi adubu ma thodo pate te te khoi khangde lok lai hum khara tawi haibidi khangi moi mayam na tamda adana sum mayam khangogdana thokhe bisyam na waitre tamu kuleshor ingna singna shorge khuyada leibo oisunu mana film gi damakta tobjaramba man kathogramba magi dedication mayam adudi film fraternity de leiba khoi khwaina khoi sigi kaubungam laroi daba ma hang ni ba mafamasi amuk pensin bada wana ogani haibu wafam sari thamjari Nakalamaromda Film Forum Manipurgi Hanagi Chairman Laimayum Surjakantana Hai Kangimbam Kuleshwarna Manung Matam Chadana Laikidaba se Yamna Thazadaba Thodok Ama Oi Mahak Matam Sangna Manipuri Film Chaukat Naba Chen Chongduna Hotnaramba Miyoine Mahak Asi Yamna Tamjaningai Oiba Amate Pidam Ningai Oiba Luchingba Amane Mahak Namanung Matam Chadana Laikidaba Asida Thamoi Shokna Awaba Fongdokli Hainasu Mahak Namakatana Fongdokhe Yama Haning Sita Nauna Film Forum Chairman of Yamaba Yamba Tamo Kangimbam Kuleshwar Ikang Kangaudan Naran Nasi Legidaba Darumpal Tadukiba Masiya Tumatika Soking Oi Yama Taza Daba Tadu Hama Abidu Bare Shogin Nungam Mak Filmki Natam Sana Tawaya Yawira Mama Adumba Akena Tanzania Yama Oila Idam Ningai Oila Yama Ningai Amoy Sonai Mata Production